ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯏꯃꯣꯁꯟꯁꯦ ꯀꯔꯝꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯝꯅ ꯑꯩ ꯁꯨꯝ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ. ꯉꯔꯥꯡꯁꯨ ꯇ꯭ꯔꯦꯠ ꯇꯧꯏ, ꯅꯍꯥꯟꯁꯨ ꯇꯧꯏ, ꯅꯍꯥꯟ ꯃꯃꯥꯡꯁꯨ ꯇꯧꯏ. ꯇꯧꯕꯇꯕꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯨꯝ ꯍꯜꯂꯛꯄꯗ ꯄꯨꯡ 9-10 ꯇꯥꯏ. ꯏꯃꯥꯟꯅꯕꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯅꯝꯕ ꯈꯔ ꯁꯨꯝ ꯍꯩꯌꯦꯕ ꯑꯩꯁꯦ. ꯑꯗꯨꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯇꯧꯕ, ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯇꯥꯟꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯁꯪꯈꯤꯗ꯭ꯔꯦ. ꯉꯔꯥꯡ 1,100 ꯃꯌꯥ ꯃꯥꯡꯉꯤ, ꯅꯍꯥꯟ 4,000 ꯃꯌꯥ ꯇꯣꯡꯉꯤ. ꯑꯗꯣ ꯉꯁꯤꯒꯤ ꯇ꯭ꯔꯦꯠꯁꯦ ꯂꯨꯄꯥ 3,000 ꯃꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯣꯡꯉꯤꯀꯣ. ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯏꯃꯣꯁꯟꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯃꯒ ꯂꯥꯛꯈꯤꯅꯤꯀꯣ. ꯍꯧꯖꯤꯛ ꯇꯤꯟꯁꯤ ꯈꯣꯡꯉꯤꯕ ꯇꯤꯟꯁꯦ ꯌꯥꯝ ꯌꯥꯛꯅ ꯈꯣꯡꯉꯛꯄ ꯌꯥꯎꯋꯦꯕ. ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ. ꯈꯣꯡ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯁꯨꯝ ꯇꯥꯕꯤꯔꯣ. ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯤ ꯁꯨꯝ ꯂꯩꯖꯔꯦꯀꯣ. ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕ ꯍꯥꯏꯁꯦ. ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ, ꯈ꯭ꯋꯥꯏ ꯁꯥꯊꯤꯔꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯉꯝꯗ꯭ꯔꯤꯕ ꯄꯣꯠꯁꯦ. ꯑꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯣꯡꯉꯁꯨ ꯏꯃꯣꯁꯟꯒꯤ ꯏꯐꯦꯛ ꯂꯩ, ꯄꯩꯁꯥ ꯃꯥꯡꯉꯁꯨ ꯏꯐꯦꯛ ꯂꯩ ꯀꯣ. ꯉꯁꯤ ꯇꯣꯡꯉꯤꯀꯣ, ꯑꯩ ꯄꯨꯡ 3ꯗ ꯀꯛꯀꯗꯣꯏꯅꯤ, ꯃꯤꯅꯤꯠ 4ꯃꯨꯛꯇ ꯉꯥꯏꯔꯦ. ꯃꯤꯅꯤꯠ 4 ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯁꯦ ꯀꯛꯑꯅꯦꯕ. ꯑꯗ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯦꯅ ꯈꯜꯂꯁꯦꯕ. ꯑꯩ ꯇ꯭ꯔꯦꯠꯁꯦ ꯇꯧꯕ ꯍꯧꯔꯦꯕ. ꯄꯩꯁꯥ ꯈꯔ ꯇꯣꯡꯉꯦꯅ ꯈꯜꯂꯁꯤ, ꯂꯨꯄꯥ 4,000 ꯁꯤ ꯈꯣꯡꯉꯤꯁꯤꯅꯦ. ꯁꯤꯅꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤ. ꯂꯨꯄꯥ 4,000 ꯇꯣꯡ ꯀꯥꯟꯁꯤꯗ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯟꯁꯔꯇꯦꯅꯤꯇꯤꯅꯦꯕ. 4,000 ꯇꯣꯡꯉꯤꯗꯣ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯩ ꯑꯃꯨꯛ ꯀꯩꯗꯧꯕ ꯍꯦꯟꯅ ꯇꯣꯡꯈꯤꯕꯁꯨ ꯌꯥꯏꯕ, ꯍꯥꯏꯕ ꯉꯝꯗꯦ. ꯑꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇ꯭ꯔꯦꯠꯇꯨ ꯑꯦꯛꯖꯤꯠ ꯇꯧꯈꯤ ꯇꯥꯔꯕ, ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯏꯌꯦꯅ ꯂꯧꯔꯁꯦꯕꯀꯣ. ꯑꯁꯤꯒꯤ ꯄꯨꯡ 3ꯕꯨꯗꯤ ꯇꯥꯗꯣꯔꯦꯗꯅ. ꯑꯗꯣ ꯄꯨꯡ 11 ꯇꯥꯕꯗ ꯉꯥꯏꯔꯤꯕ, ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯛꯖꯤꯠ ꯇꯧꯗꯣꯏꯁꯤꯅ ꯄꯨꯡ 3 ꯄꯨꯡꯗ ꯆꯠꯂꯦꯕ ꯁꯤꯗꯤꯀꯣ. ꯑꯗꯣ ꯄꯨꯡ 3 ꯉꯥꯏꯕꯗꯨꯁꯤꯗ ꯃꯇꯝꯗꯣ ꯋꯥꯠꯂꯤꯕꯅꯤꯅ ꯄꯩꯁꯥꯗꯣ ꯃꯥꯡꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯕ. ꯑꯗꯨꯗꯨꯅ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧ ꯇꯥꯔꯗꯤ ꯈꯨꯠꯇ ꯄꯥꯏꯍꯧꯔꯕꯅꯦꯕ. ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯈꯔ ꯄꯥꯏꯍꯧꯔꯒꯦꯅꯀꯣ ꯁꯠ ꯂꯥꯎꯅ ꯑꯦꯛꯖꯤꯠ ꯍꯦꯛꯇ ꯇꯧꯊꯣꯛꯈꯤꯕ. ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯗꯨ ꯏꯃꯣꯁꯟꯒꯤ ꯂꯤꯂꯥ ꯑꯃꯅꯦ. ꯅꯪꯒꯤ ꯏꯃꯣꯁꯟꯗꯨꯅ ꯅꯪꯒꯤ ꯇ꯭ꯔꯦꯠ ꯇꯧꯕꯗꯨꯗ ꯃꯃꯥꯏ ꯄꯥꯏꯔꯛꯏꯅꯦꯕ ꯀꯣ. ꯑꯗꯨꯕꯨ ꯅꯪꯅ ꯇ꯭ꯔꯦꯠꯁꯦ ꯇꯧꯈꯤꯕ ꯃꯇꯝꯗꯗꯤ ꯑꯩ ꯄꯨꯡ ꯑꯁꯨꯛꯇ ꯀꯛꯀꯦ ꯍꯥꯏꯔꯒ ꯈꯜꯂ ꯇꯧꯔꯝꯒꯅꯦꯕ. ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ, ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯁꯥꯏꯗꯅꯤ ꯀꯥꯏꯅ ꯃꯥ ꯑꯃ ꯂꯩꯖꯔꯝꯒꯅꯦꯕ. ꯑꯩꯒꯤ ꯇꯥꯔꯒꯦꯠꯁꯤꯗ ꯑꯩ ꯀꯛꯀꯦ ꯍꯥꯏꯅ ꯑꯦꯛꯖꯤꯠ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ. ꯇꯧꯕꯇꯕꯨ ꯉꯥꯏꯍꯥꯛꯇꯪ ꯅꯪ ꯄꯩꯁꯥ ꯇꯣꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥꯗꯣ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯊꯣꯛꯈꯤꯗꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯅꯪꯒꯤ ꯅꯤꯌꯣꯝꯗꯨ ꯇꯧꯈꯤꯗ꯭ꯔꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯏꯃꯣꯁꯟꯗꯨꯅ ꯅꯪꯒꯤ ꯍꯦꯟꯗꯜꯗꯣ ꯄꯥꯏꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯣ ꯑꯣꯏꯍꯟꯗ꯭ꯔꯦ. ꯑꯁꯤ ꯈꯣꯡꯉꯤꯁꯤꯅꯤꯀꯣ. ꯁꯤꯁꯤꯅꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯁꯦ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯝꯃꯅꯤ ꯐꯖ ꯐꯖꯕ. ꯑꯗꯨꯅ ꯏꯃꯣꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯐꯖꯅ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯀꯣ. ꯄꯩꯁꯥ ꯃꯥꯡꯕ ꯀꯥꯟꯗꯁꯨ ꯀꯟꯇ꯭ꯔꯣल ꯇꯧꯒꯗꯧꯅꯤ, ꯇꯣꯡꯕ ꯀꯥꯟꯗꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯒꯗꯧꯕꯅꯦꯕ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ. ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯛꯇꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ. ꯑꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯃꯣꯁꯟꯁꯦ ꯑꯩ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯩ. ꯍꯥꯏꯕꯗꯤ ꯑꯀꯤꯕ ꯈꯣꯠꯄ ꯃꯔꯛꯇ ꯌꯥꯎꯔꯛꯑꯦꯀꯣ. ꯍꯥꯏꯕꯗꯤ ꯇꯣꯏꯅ ꯃꯥꯡꯕ ꯃꯇꯝꯗ ꯏꯃꯣꯁꯟ ꯂꯣꯏ ꯂꯥꯛꯑꯦꯕ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯂꯥꯛꯄ ꯌꯥꯎꯏ. ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯏꯃꯣꯁꯟꯁꯦ ꯂꯣꯏ ꯂꯥꯛꯑꯦ. ꯇꯧꯕꯇꯕꯨ ꯑꯩꯒꯤꯗꯤ ꯃꯃꯥꯏ ꯁꯨꯡꯄꯥꯏ ꯄꯥꯏꯍꯟꯗꯦ, ꯆꯥꯟꯁ ꯑꯝꯇ ꯄꯤꯗꯦꯕ. ꯑꯩꯅ ꯁꯤ ꯃꯇꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨ ꯊꯣꯛꯑꯦꯕ. ꯁꯤ ꯃꯇꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕꯗꯣ ꯆꯪꯉꯦ. ꯁ꯭ꯇꯣꯞ ꯂꯣꯁ ꯌꯥꯏꯒ ꯁꯤ ꯆꯪꯒꯅꯤ, ꯁꯤ ꯀꯥꯟꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯆꯪꯉꯦ. ꯑꯩ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯍꯥꯏꯗꯤ ꯑꯩꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯇ꯭ꯔꯦꯠ ꯀꯌꯥꯝ ꯂꯧꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯦ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯣꯏ ꯆꯠꯂꯦ. ꯃꯔꯛꯇ ꯑꯩ ꯏꯃꯣꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯩꯁꯨ, ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅꯤꯅꯀꯣ. ꯇꯧꯕꯇꯕꯨ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯃꯃꯥꯏ ꯄꯥꯏꯍꯟꯗꯦ ꯀꯣ. ꯃꯁꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯊꯝꯖꯒꯦ. ꯀꯟꯅ ꯈꯣꯡꯉꯤ ꯇꯧꯔꯤ. ꯁꯤ ꯇ꯭ꯔꯦꯠꯁꯦ ꯀꯛꯀꯗꯧꯕ ꯃꯤꯅꯤꯠ 2 ꯈꯛꯇ ꯉꯥꯏꯔꯦꯀꯣ. ꯁꯤ ꯈꯣꯡꯕꯁꯤꯗꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯥꯗ꯭ꯔꯦ. ꯅꯨꯡꯗꯥꯡꯗꯁꯨ ꯄꯪꯈꯣꯡ ꯈꯣꯡꯉꯦ. ꯐꯔꯦ, ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯁꯨꯝ ꯇꯥꯕꯤꯌꯨꯀꯣ. ꯑꯍꯥꯟꯕꯗ ꯅꯝꯕꯔ 1 ꯑꯩꯈꯣꯏꯅ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣल ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯣ ꯑꯗꯣ ꯐꯖꯅ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ. ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯃꯨꯟꯅ ꯈꯪꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯍꯌꯦꯡꯋꯥꯏ ꯐꯔꯛ ꯇꯥꯕ ꯑꯃ ꯂꯥꯛꯀꯅꯦꯕ ꯀꯣ. ꯃꯥꯒꯤ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ, ꯑꯗꯒꯤ ꯔꯤꯁꯛ ꯀꯌꯥꯝ ꯂꯧ ꯇꯥꯔꯒꯗꯤ ꯗ꯭ꯔꯣ ꯗꯥꯎꯟꯁꯦ ꯑꯁꯨꯛ ꯂꯩꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯗꯗꯤ 1% ꯈꯛ ꯔꯤꯁꯛ ꯂꯧꯒꯦ, ꯅꯠꯇ꯭ꯔꯒ 0.5% ꯈꯛ ꯔꯤꯁꯛ ꯂꯧꯒꯦ. ꯁꯤꯗꯤ ꯋꯤꯟ ꯔꯦꯠ ꯈꯔ ꯌꯥꯝꯃꯦ, ꯗ꯭ꯔꯣ ꯗꯥꯎꯟ ꯄꯤꯛꯄꯅꯤꯅ 2% ꯔꯤꯁꯛ ꯂꯧꯒꯦ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯨꯒꯤ ꯄꯣꯠꯇꯨꯃ ꯅꯤꯌꯣꯝꯗꯣ ꯐꯖꯅ ꯈꯪꯇꯣꯛꯑꯣ.
ꯑꯗꯣ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤ ꯑꯞ ꯇ꯭ꯔꯦꯟ ꯂꯩꯕꯗꯅ ꯍꯦꯟꯅ ꯋꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯂꯩꯕꯗꯅ ꯍꯦꯟꯅ ꯋꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯁꯥꯏꯠ ꯋꯦꯁ ꯂꯩꯕꯗꯅ ꯍꯦꯟꯅ ꯋꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯐꯖꯅ ꯈꯪꯗꯣꯛꯎ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯟꯅ ꯈꯪꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯃꯔꯨꯑꯣꯏꯅ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯀꯥꯏꯁꯦ ꯁꯤ ꯑꯃ ꯈꯪꯒꯗꯧꯅꯤ ꯑꯩꯗꯤ 50% ꯋꯤꯟ ꯔꯦꯠ ꯈꯛꯇꯪ ꯂꯩ ꯀꯥꯏ ꯁꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤ ꯅꯠꯇ꯭ꯔꯒ 30% ꯋꯤꯟ ꯔꯦꯠ ꯂꯩ ꯅꯠꯇ꯭ꯔꯒ 60% ꯂꯩ 70% ꯂꯩ ꯁꯤꯃ ꯈꯪꯇꯣꯛꯑꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯋꯤꯟ ꯔꯦꯠꯁꯤ ꯅꯦꯝ ꯇꯥꯔꯒꯁꯨ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯆꯥꯎꯕꯅꯤꯅ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤ ꯌꯥꯕ ꯄꯣꯠꯅꯤ ꯀꯥꯏꯁꯦ ꯁꯤ ꯈꯪꯇꯣꯛꯑꯕꯀꯣ ꯁꯤ ꯈꯣꯡꯉꯤꯁꯤꯅ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪꯗꯤ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯨꯟꯅ ꯈꯪꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯃꯨꯟꯅ ꯈꯪꯗ ꯇꯥꯔꯒꯗꯤ ꯅꯪꯅ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ ꯄꯩꯁꯥꯁꯦ ꯇꯣꯡꯉꯤꯐꯥꯎꯗꯤ ꯐꯩ ꯈꯔ ꯃꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯦ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯍꯥꯏꯁ ꯃꯁꯤꯗꯤ ꯋꯥꯛ ꯇꯧꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤꯗ ꯑꯩꯅ ꯁꯨꯝ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯑꯩ ꯁꯨꯝ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯅꯉꯣꯟꯗ ꯀꯣꯛ ꯃꯅꯨꯡꯗ ꯕ꯭ꯔꯦꯟ ꯋꯥꯁ ꯂꯥꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯐꯖꯅ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯣꯡꯂꯤ 30% ꯈꯛ ꯋꯤꯟ ꯔꯦꯠ ꯂꯩꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯑꯩꯅ ꯁꯤꯖꯤꯟꯅꯩ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯒꯤ ꯑꯣꯞꯁꯟ ꯁꯦꯂꯤꯡꯒꯤ ꯅꯠꯇꯦꯀꯣ ꯑꯣꯞꯁꯟ ꯕꯥꯏꯌꯤꯡꯒꯤ ꯑꯗꯣ 30% ꯋꯤꯟ ꯔꯦꯠ ꯂꯩꯕ ꯍꯥꯏꯕꯗꯤ 70%ꯗꯤ ꯄꯣꯗꯣꯏꯅꯦ ꯇ꯭ꯔꯦꯠ ꯆꯥꯝꯃ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯠ 70ꯃꯨꯛ ꯄꯣꯅꯤ ꯇ꯭ꯔꯦꯠ 30ꯃꯨꯛꯇꯅꯦꯕ ꯀꯥꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯄꯣꯕꯅ ꯁꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯠꯇꯣ ꯑꯗꯣ ꯑꯩꯅ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯀꯥꯔꯛꯄꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯣꯡꯕꯅꯤꯅ ꯅꯣꯡ ꯇꯥꯝꯗ ꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯩꯁꯥ ꯂꯦꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯀꯩꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯣꯗꯤ ꯌꯦꯡꯁꯦꯕꯀꯣ ꯄꯣꯕꯗꯤ ꯗꯃꯥꯗ ꯄꯣꯏꯑꯕ ꯉꯁꯤꯁꯨ ꯄꯣꯏ ꯍꯌꯦꯡꯁꯨ ꯄꯣꯏ ꯄꯣꯕ ꯄꯣꯏꯑꯕꯀꯣ ꯑꯗꯣ ꯄꯣ ꯇꯥꯔꯒꯁꯨ ꯑꯩ ꯀꯔꯤꯝ ꯀꯤꯕꯤꯗꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯥꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯑꯆꯧ ꯑꯆꯧꯕ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅ ꯀꯤꯗꯦꯕ ꯑꯗꯨ ꯄꯣ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯑꯩꯅ ꯁ꯭ꯇꯤꯛ ꯇꯧꯔ ꯂꯩꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗ ꯊꯥꯖꯩꯌꯦꯕ ꯀꯣ ꯊꯥꯖꯩ प्लस ꯋꯤꯟ ꯔꯦꯠꯇꯣ ꯅꯦꯝꯕꯅꯦ ꯔꯤꯛꯁ ꯌꯥꯝ ꯂꯧꯕ ꯌꯥꯗꯦꯅ ꯑꯩꯅ ꯔꯤꯛꯁꯁꯨ ꯌꯥꯝ ꯂꯧꯕꯤꯗꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯐꯅꯌꯥꯝ ꯀꯨꯏꯅ ꯃꯥꯡ ꯇꯥꯔꯒꯁꯨ ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯉꯝꯃꯤꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯈꯪꯗꯣꯛ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯗ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯗ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯅꯤꯌꯣꯝꯁꯤꯡꯗꯣ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯑꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯛ ꯇꯧꯗꯦ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯛ ꯇꯧꯏ ꯑꯞ ꯇ꯭ꯔꯦꯟꯗꯅ ꯍꯦꯟꯅ ꯇꯧꯔꯤꯕ꯭ꯔꯥ ꯗꯥꯎꯟ ꯇ꯭ꯔꯦꯟꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯥꯏꯠ ꯋꯦꯁꯇꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯂꯣꯏ ꯈꯪꯗꯣꯛ ꯀꯣ ꯁꯤꯁꯤꯃ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯅꯦ ꯄꯨꯡ ꯍꯦꯟꯅ ꯂꯩꯔꯝꯃꯤꯁꯦ ꯉꯥꯡꯉꯤꯉꯩꯗ ꯍꯦꯛꯇ ꯌꯥꯗꯦꯕ ꯄꯨꯡ 3ꯗ ꯀꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯀꯛꯊꯠꯂꯒꯦꯀꯣ ꯂꯨꯄꯥ 6,000 ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯈꯔ ꯀꯛꯑꯒ 5,900 ꯃꯌꯥ ꯇꯣꯡꯉꯅꯤꯀꯣ ꯑꯍꯥꯟꯕꯗ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯤ ꯃꯨꯟꯅ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦ ꯀꯣ ꯑꯅꯤꯁꯨꯕꯗ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯅ ꯁꯨꯃꯥꯏꯅ ꯑꯦꯟꯇ꯭ꯔꯤ ꯇꯧ ꯁꯤꯗ ꯑꯦꯛꯖꯤꯠ ꯇꯧ ꯁꯤꯗ ꯇꯥꯔꯒꯦꯠ ꯊꯝꯃꯨ ꯍꯥꯏꯅ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃꯈꯛ ꯄꯤꯔꯤꯗꯅ ꯑꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯏꯟꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯏꯟꯕꯤꯌꯨ ꯑꯗ ꯍꯦꯛ ꯍꯧꯕꯒ ꯍꯦꯛ ꯏꯟꯒꯦꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯟꯅꯩꯅꯦꯀꯣ ꯂꯣꯏ ꯈꯜꯂꯤꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯁꯤ ꯇꯧꯗꯣꯏꯅꯤ ꯁꯤ ꯆꯞ ꯆꯥꯅ ꯆꯪꯕꯤꯔ ꯂꯣꯏꯔꯦ ꯆꯞ ꯆꯥꯅ ꯊꯣꯛꯄꯤꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯔꯀꯦꯠꯁꯤꯗ ꯆꯪꯉꯛꯑꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯗ ꯃꯥꯅ ꯏꯟꯒꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯣꯁꯟ ꯃꯌꯥꯝꯁꯤꯅ ꯌꯥꯔꯛꯇꯕ ꯋꯥꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯍꯦꯕꯤꯠ ꯑꯃꯈꯛ ꯐꯣꯝ ꯇꯧꯅꯕꯅꯦꯕ ꯑꯗꯣ ꯇ꯭ꯔꯦꯗꯔꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯁꯥꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯃꯒ ꯂꯣꯏꯅꯔ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯍꯦꯕꯤꯠꯁꯦꯀꯣ ꯑꯗ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯍꯦꯕꯤꯠ ꯑꯃ ꯐꯣꯝ ꯇꯧꯁꯦ ꯇꯧꯕꯅꯦꯕ ꯀꯔꯝꯕ ꯍꯦꯕꯤꯠꯅꯣ ꯍꯥꯏꯀꯥꯟꯗ ꯑꯐꯕ ꯍꯦꯕꯤꯠ ꯒꯨꯗ ꯍꯦꯕꯤꯠ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯒꯤ ꯀꯣ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯏꯟꯕꯤꯌꯨ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯏꯟꯗꯣꯏꯅꯣ ꯌꯦꯡꯁꯤꯀꯣ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯟꯕ ꯑꯩꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯈꯔ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯅꯪꯒꯤ ꯃꯥꯏꯟꯗꯨꯗ ꯈꯤꯇꯪ ꯔꯤꯂꯦꯛꯁꯦꯁꯟ ꯑꯃꯈꯛ ꯂꯥꯛꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯥꯔꯞ ꯑꯣꯏꯅ ꯑꯩ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯅꯤ ꯑꯩ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯆꯤꯟꯗ ꯍꯥꯏꯕꯅ ꯌꯥꯔꯣꯏꯕ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯇꯧꯔꯛꯇꯧ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯗ ꯍꯦꯕꯤꯠꯁꯦ ꯐꯣꯝ ꯇꯧꯅꯕ ꯈꯤꯇꯪ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯇꯝ ꯈꯔ ꯏꯟꯁꯤ ꯍꯥꯏꯕꯅꯦꯕ ꯀꯃꯥꯏꯅ ꯏꯟꯒꯦꯗ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏ ꯍꯦꯕꯤꯠꯀꯤ ꯃꯇꯥꯡꯁꯦ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯁꯤ ꯊꯕꯛ ꯑꯃꯁꯦ ꯀꯔꯤꯒꯨꯝꯕ ꯍꯟꯖꯤꯟ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯕꯤꯠ ꯑꯣꯜꯂꯛꯀꯅꯤ ꯋꯥꯟꯁ ꯍꯦꯕꯤꯠ ꯑꯣꯟꯈꯤ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕ ꯃꯊꯪꯗꯗꯤ ꯑꯩ ꯈꯪꯗꯅ ꯃꯁꯥ ꯃꯇꯣꯟꯗ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯏꯃꯣꯁꯟ ꯂꯩꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯐꯅꯌꯥꯝ ꯑꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯆꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯄꯩꯁꯥ ꯇꯣꯡꯕ ꯃꯇꯝꯗ ꯀꯛꯊꯠꯄꯅꯤ ꯈꯪꯗꯦ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯇ꯭ꯔꯦꯠ ꯑꯃꯈꯛ ꯑꯅꯤꯈꯛ ꯂꯧꯖꯒꯦ ꯇꯧꯕꯗꯣ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇ꯭ꯔꯦꯠꯇꯣ ꯂꯣꯏꯔꯀꯥꯟꯗꯗꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯥꯏꯅ ꯈꯜꯂ ꯂꯩꯔꯝꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯍꯦꯕꯤꯠꯅꯦꯕ
ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯑꯣꯡꯗꯣ ꯅꯪ ꯇꯧꯈꯤꯕ ꯏꯃꯣꯁꯟ ꯂꯩꯔ ꯇ꯭ꯔꯦꯠ ꯇꯧꯈꯤꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯇꯧꯈꯤꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯈꯤꯕ ꯑꯗꯩ ꯇꯔꯦꯠꯔꯛ ꯅꯤꯄꯥꯜꯂꯛ ꯁꯨꯕꯗꯗꯤ ꯀꯩꯗꯧꯕ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯥꯛꯈ꯭ꯔꯦ ꯃꯁꯥ ꯃꯇꯣꯟꯗ ꯇꯧꯔꯛꯑꯦ ꯅꯪꯅ ꯁꯤꯁꯇꯦꯝ ꯐꯅꯌꯥꯝ ꯁꯦꯝ ꯇꯥꯔꯒꯁꯨ ꯃꯁꯥ ꯃꯇꯣꯟꯗ ꯏꯃꯣꯁꯟꯗꯨꯅ ꯅꯪ ꯍꯦꯟꯗꯜꯗꯣ ꯄꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯍꯜꯂꯦ ꯅꯪ ꯈꯨꯠꯇꯣ ꯄꯥꯏꯔꯛꯑꯕꯅꯦꯕ ꯁꯤꯁꯤꯅꯦꯕ ꯑꯗ ꯏꯃꯣꯁꯟꯁꯦ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯍꯦꯕꯤꯠꯁꯦ ꯍꯥꯟꯅ ꯕꯦꯗ ꯍꯦꯕꯤꯠꯇꯨ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯍꯦꯕꯤꯠ ꯑꯃ ꯍꯥꯞꯄ ꯇꯥꯔꯦꯕꯀꯣ ꯑꯗ ꯌꯨ ꯊꯛꯑꯝꯃꯦ ꯑꯩꯁꯨ ꯌꯨꯁꯦ ꯀ꯭ꯂꯥꯁ 8ꯇꯒꯤ ꯊꯛꯄꯗꯨꯅ ꯀ꯭ꯂꯥꯁ 11ꯗ ꯂꯤꯚꯔ ꯅꯥꯔꯝꯃꯦ ꯑꯗ ꯍꯧꯖꯤꯛ ꯌꯨ ꯊꯛꯄ ꯇꯣꯛꯄꯁꯦ ꯀꯨꯏꯔꯦ ꯆꯍꯤ 3 ꯃꯌꯥꯕꯨ ꯁꯨꯖꯤꯜꯂꯝꯃꯅꯤ ꯌꯨ ꯁꯨꯡꯊꯛ ꯊꯛꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗ ꯌꯨ ꯊꯛꯄ ꯍꯥꯏꯕꯁꯤꯁꯨ ꯐꯠꯇꯕ ꯍꯦꯕꯤꯠꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯊꯨꯒꯥꯏꯈꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯦꯇꯣꯃꯤꯛ ꯍꯦꯕꯤꯠ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯈꯔ ꯂꯩ ꯑꯗꯨꯗ ꯍꯥꯏꯕ ꯃꯣꯏ ꯍꯥꯏꯕ ꯑꯣꯊꯔ ꯑꯗꯨꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯅ ꯈꯔ ꯐꯣꯡꯕ ꯑꯣꯏꯅ ꯈꯔ ꯄꯥꯟꯁꯤꯜꯂꯒ ꯁꯦꯝꯗꯣꯛꯈꯤꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗꯤ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯍꯦꯕꯤꯠ ꯐꯠꯇꯕ ꯁꯦꯝꯗꯣꯛꯄꯁꯦ ꯑꯍꯥꯟꯕꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖ ꯀꯣ ꯅꯝꯕꯔ 1ꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯦꯛꯁꯇꯔꯅꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯆꯦꯟꯖ ꯇꯧꯍꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯕꯤꯠꯁꯦ ꯍꯦꯟꯅ ꯆꯦꯟꯖ ꯇꯧꯋꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯒ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯨꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦꯕ ꯌꯨꯝꯗꯀꯣ ꯑꯗ ꯐꯃꯨꯡꯁꯦ ꯑꯅꯤ ꯊꯥꯔꯁꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯀꯥꯁꯤꯗ ꯑꯗꯨꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯨꯝꯕ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯑꯩ ꯏꯌꯥꯝꯕꯒ ꯇꯨꯃꯤꯟꯅꯕꯗꯣ ꯑꯩꯒꯤ ꯍꯦꯕꯤꯠꯅꯦꯕ ꯇꯧꯕꯇꯕꯨ ꯐꯃꯨꯡ ꯑꯅꯤ ꯊꯥꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩ ꯏꯇꯣꯝꯇ ꯇꯨꯝꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯈꯛ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯦꯕꯤꯠꯇꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯤ ꯑꯅꯤ ꯇꯨꯝꯃꯤꯟꯅꯕꯁꯤꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯧꯕ ꯑꯩ ꯏꯌꯥꯝꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅꯁꯦꯅ ꯇꯨꯝꯗꯣꯏꯅꯦꯕ ꯁꯤꯁꯤꯅꯦꯕ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯏꯇꯣꯝꯇ ꯇꯨꯝꯕꯒꯤ ꯍꯦꯕꯤꯠꯁꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯆꯦꯟꯖ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖ ꯍꯥꯏꯕꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯅꯤ ꯇꯨꯃꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯍꯦꯕꯤꯠꯁꯦ ꯊꯨꯒꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯣ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏ ꯏꯌꯥꯝꯕꯗꯨꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯠꯇ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯏꯌꯥꯝꯕꯁꯦ ꯂꯨꯍꯣꯡꯉꯦꯅ ꯈꯜꯂꯁꯦ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯥ ꯇꯣꯉꯥꯟ ꯇꯨꯝ ꯇꯥꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯅꯦ ꯅꯪꯉꯣꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯦ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯑꯃ ꯄꯤꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯃꯥ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩ ꯏꯇꯣꯝꯇ ꯇꯧꯍꯧꯔꯦꯕ ꯑꯗꯣ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯐꯣꯔꯁ ꯑꯃ ꯄꯤꯔꯦꯕ ꯍꯥꯏꯔꯤꯕ ꯐꯣꯔꯁꯅ ꯏꯇꯣꯝꯇ ꯇꯨꯝꯗ ꯌꯥꯗꯕꯒꯤ ꯇꯨꯝꯃꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤ ꯏꯇꯣꯝ ꯇꯨꯝꯃꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯍꯪꯆꯤꯠꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯃꯁꯦꯝꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯁꯨꯕꯗꯒꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯍꯦꯕꯤꯠ ꯐꯥꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯇ꯭ꯔꯦꯅꯤꯡꯗ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯟꯁꯤꯗ ꯐꯔꯦ ꯅꯪ ꯍꯥꯟꯅꯗꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯂꯩꯌꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯁꯤ ꯃꯤ 2-3ꯗꯤ ꯄꯨꯜꯂꯝꯒꯅꯦꯕ ꯑꯗ ꯅꯣꯏ ꯅꯃꯥꯟꯅꯕꯗꯨꯒ ꯑꯃꯗꯤ ꯍꯥꯏꯅꯔꯣ ꯃꯕꯥꯅꯤ ꯃꯥꯁꯨ ꯁꯦꯝꯗꯣꯛꯄ ꯄꯥꯝꯃꯝꯒꯅꯤ ꯀꯣ ꯃꯥꯏ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯗ ꯅꯪꯁꯨ ꯁꯦꯝꯗꯣꯛꯄ ꯄꯥꯝ ꯇꯥꯔꯗꯤ ꯅꯕꯥꯅꯤ ꯍꯥꯏꯅꯔꯣ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯕꯥꯅꯤ ꯔꯨꯜ ꯈꯔꯗꯤ ꯏꯟꯁꯦ ꯀꯣ ꯑꯗꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯅꯔꯁꯦꯕꯀꯣ ꯑꯗꯣ ꯅꯉꯣꯟꯗ ꯐꯣꯔꯁ ꯑꯃꯈꯛ ꯄꯤꯍꯟꯁꯦ ꯕꯦꯗ ꯍꯦꯕꯤꯠꯇꯨ ꯇꯧꯔꯛꯄꯗ ꯊꯤꯡꯅꯕ ꯀꯣ ꯑꯗ ꯐꯣꯔꯁꯁꯦ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯦ 2-3 ꯄꯤꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯅꯣꯏ ꯃꯤ 2-3ꯗꯤ ꯁꯨꯔꯝꯒꯅꯤ ꯇ꯭ꯔꯦꯠ ꯇꯧꯔꯤꯁꯦ ꯅꯣꯏ 2-3ꯗꯣ ꯍꯥꯏꯅꯔꯣ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯊꯥꯅꯔꯒꯅꯦ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯦꯠ ꯇꯧꯅꯤ ꯑꯩꯗꯤ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯁꯨꯃꯥꯏꯅ ꯊꯝꯅꯤ ꯀꯣ ꯑꯗꯣ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯑꯁꯨꯛꯇꯒꯤ ꯍꯦꯟꯅ ꯇꯧꯔꯣꯏ ꯑꯩ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ 2 ꯇꯧꯒꯦ 3 ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯤꯌꯣꯝꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯅꯣꯡꯃꯗ ꯔꯤꯛꯁ ꯑꯁꯨꯛꯇꯤ ꯂꯧꯔꯣꯏ ꯂꯨꯄꯥ ꯑꯁꯨꯛꯇꯤ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯅꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯣ ꯑꯗꯨꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯃꯣꯅꯤꯇꯔ ꯇꯧꯅꯧ ꯀꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯨꯜꯁꯤ ꯀꯥꯏ ꯇꯥꯔꯒꯗꯤ ꯑꯃꯅ ꯀꯣꯏꯁꯟ ꯍꯪꯕꯒꯤ ꯅꯪ ꯀꯩꯒꯤꯅꯣ ꯊꯨꯒꯥꯏꯗꯣ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯍꯪꯕꯒꯤ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯃ ꯄꯤꯌꯣ ꯅꯣꯏ ꯃꯁꯦꯟ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯋꯥꯆꯦꯞ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯁꯦꯝꯃꯦ ꯁꯣ PNL ꯀꯥꯏꯅ ꯊꯥꯔꯒ ꯑꯗ ꯉꯁꯤ ꯇꯣꯡꯉꯤꯕ ꯄꯩꯁꯥ ꯀꯣ ꯁꯤꯗꯤ ꯑꯦꯀꯥꯎꯟ ꯑꯃꯈꯛꯇꯅꯤ ꯑꯇꯣꯞꯄ ꯑꯩ ꯑꯦꯀꯥꯎꯟ ꯌꯥꯝ ꯇ꯭ꯔꯦꯠ ꯇꯧꯔꯤ ꯑꯇꯣꯞꯄꯁꯨ ꯁꯨꯝ ꯇ꯭ꯔꯦꯠ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯣꯏꯅ ꯇꯣꯡꯕ ꯄꯩꯁా ꯃꯣꯏꯅ ꯃꯥꯡꯕ ꯄꯩꯁꯥ ꯂꯣꯏ ꯊꯥꯔꯛꯀꯗꯣꯏꯅꯤ ꯀꯣ ꯑꯗꯨꯒ ꯑꯩ ꯅꯣꯡꯃꯗ ꯂꯨꯄꯥ 20,000 ꯃꯥꯡꯍꯜꯂꯣꯏ ꯀꯥꯏꯅ ꯃꯣꯏ ꯍꯥꯏꯅꯗꯣꯏꯅꯦꯕꯀꯣ ꯑꯩꯒꯤ ꯃꯦꯛꯁꯤꯃꯝ ꯔꯤꯛꯁꯁꯦ ꯇꯧꯕꯇꯕꯨ ꯂꯨꯄꯥ 30,000 ꯃꯥꯡꯉꯒ ꯊꯥꯒꯠꯂꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯅꯪ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯁ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯈꯤꯗꯅ ꯈꯣꯠꯈꯤꯗꯅ ꯃꯥꯅ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨꯀꯥꯟꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯔꯁ ꯑꯃ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯔꯒ ꯊꯥꯔꯛꯄꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯂꯣꯏ ꯎꯅꯩ ꯄꯣꯠꯅꯤ ꯑꯩ ꯅꯣꯡꯃꯗ ꯂꯨꯄꯥ ꯑꯁꯨꯛꯇꯤ ꯃꯥꯡꯍꯜꯂꯣꯁꯤ ꯈꯪꯉꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯠꯇꯕ ꯍꯦꯕꯤꯠꯇꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯤꯁꯇꯔꯕ ꯇꯧꯅꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖ ꯑꯃ ꯐꯣꯔꯝ ꯇꯧ ꯍꯥꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯒꯤ ꯃꯇꯥꯡꯗ ꯁꯤꯌꯔ ꯇꯧꯕꯌꯥꯏ ꯀꯣ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯑꯁꯨꯛ ꯍꯥꯏꯅ ꯅꯪ ꯇ꯭ꯔꯦꯠ 3 ꯂꯧ ꯇꯥꯔꯒꯗꯤ ꯑꯃꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯅꯪ ꯀꯩꯗꯧꯕꯩ ꯇ꯭ꯔꯦꯠ 3 ꯂꯧꯔꯤꯅꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ
ꯀꯩꯅꯣꯝꯈꯛ ꯁꯣꯁꯥꯏꯇꯤ ꯑꯃꯈꯛ ꯁꯦꯝꯃꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯐꯠꯇꯕ ꯍꯦꯕꯤꯠꯇꯣ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯇꯔꯕ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯀꯤꯅꯤꯀꯣ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯁꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯂꯦꯞꯇꯣꯞ ꯅꯠꯇ꯭ꯔꯒ ꯐꯣꯟꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯐꯣꯟ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯣꯞꯇꯨꯒꯤ ꯋꯥꯜꯄꯦꯄꯔꯗ ꯅꯪꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯒꯤ ꯔꯨꯜꯁꯤꯡꯗꯣ ꯁꯨꯝ ꯏꯊꯣꯛꯄꯤꯌꯣ ꯁꯤꯁꯨ ꯑꯦꯛꯁꯇꯔꯅꯦꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯅꯦ ꯅꯉꯣꯟꯗ ꯔꯨꯜꯁꯤꯡꯗꯣ ꯏꯟꯕꯒꯤ ꯀꯩꯅꯣꯝꯈꯛ ꯎꯗꯣꯏꯅꯦ ꯐꯣꯟꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯨꯝꯕ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯦꯅꯤ ꯏꯟꯗꯤꯀꯦꯇꯔ ꯁꯤꯖꯤꯟꯅꯒꯦꯔꯥ ꯀꯔꯤꯝ ꯗꯔꯀꯥꯔ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤꯗꯤ ꯃꯨꯚꯤꯡ ꯑꯦꯚꯔꯦꯖ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯅꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯁꯨꯝ ꯏꯌꯣ ꯈꯔ ꯇꯦꯟꯅꯕ ꯐꯣꯟꯗꯣ ꯆꯟꯅꯕ ꯑꯗ ꯑꯩ ꯅꯣꯡꯃꯗ ꯂꯨꯄꯥ ꯁꯨꯛꯇꯦꯅ ꯃꯥꯡꯍꯜꯂꯣꯏ ꯀꯥꯏ ꯑꯩ ꯅꯣꯡꯃꯗ ꯇ꯭ꯔꯦꯠ ꯑꯃꯗ 1%ꯗꯩꯅ ꯔꯤꯛꯁ ꯂꯧꯔꯣꯏ ꯑꯗꯨꯒ ꯇꯣꯇꯦꯜ ꯇ꯭ꯔꯦꯠꯇ ꯑꯩ 2.5%ꯗꯩꯅ ꯃꯥꯡꯍꯜꯂꯣꯏ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯏꯔ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯉꯣꯟꯗ ꯔꯤꯃꯥꯏꯟ ꯑꯃ ꯇꯧꯊꯣꯛꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯁꯤꯅ ꯑꯌꯨꯛꯇ ꯃꯦꯗꯤꯇꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨ ꯃꯦꯗꯤꯇꯦꯁꯟ ꯑꯔꯨꯕ ꯅꯠꯇꯦꯀꯣ ꯌꯥꯝ ꯊꯤ ꯂꯥꯏꯕ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯁꯤꯗ ꯑꯩꯅ ꯇꯧꯕꯤꯗꯣ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯅꯤ ꯋꯥꯈꯟꯗꯀꯣ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯇꯣꯡꯕꯗꯣ ꯅꯠꯇꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯅꯣꯏ ꯀꯃꯥꯏꯅ ꯈꯟꯒꯗꯧꯕꯅꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯅꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯇꯣꯡꯕꯗꯣ ꯅꯠꯇꯦ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯃꯥꯡꯕꯗꯣ ꯅꯠꯇꯦ ꯑꯩꯅ ꯁꯦꯝꯃꯤꯕ ꯔꯨꯜꯗꯣ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯗꯣ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯅꯤ ꯑꯁꯨꯃꯥꯏꯅ ꯈꯜꯂꯣ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯃꯥꯡ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡꯗꯨ ꯏꯟ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯃꯥꯏ ꯄꯥꯛꯏ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯇꯣꯡ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡꯗꯨ ꯏꯟꯗ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯃꯥꯏꯊꯤꯕ ꯑꯣꯏꯔꯕꯅꯦꯅ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯈꯟꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯦꯗꯤꯇꯦꯁꯟꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤ ꯂꯥꯛꯀꯦ ꯀꯥꯟꯁꯤꯗꯅꯦ ꯑꯩ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩ ꯔꯨꯜꯗꯨ ꯐꯖꯅ ꯏꯜꯂ ꯆꯠꯇꯕ ꯌꯥꯗꯦ ꯁꯤꯁꯨ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖ ꯑꯃꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯑꯁꯨꯝ ꯃꯦꯗꯤꯇꯦꯁꯟꯒꯤ ꯃꯑꯣꯡ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯔꯤꯃꯥꯏꯟ ꯑꯃ ꯇꯧꯔꯤꯅꯦꯕ ꯑꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯇ꯭ꯔꯦꯠ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯤꯅ ꯑꯅꯤꯁꯨꯕ ꯄꯣꯏꯟ ꯑꯃ ꯑꯣꯏꯍꯜꯂꯒꯦꯀꯣ ꯏꯟꯚꯥꯏꯔꯟꯃꯦꯟ ꯆꯦꯟꯖꯀꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯃ ꯂꯩꯒꯗꯕ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯑꯩꯈꯣꯏ ꯀꯃꯟ ꯄꯤꯄꯜꯁꯤꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯈꯪ ꯀꯥꯟꯗ ꯑꯗꯨ ꯇ꯭ꯔꯦꯗꯔ ꯑꯅꯧꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯇꯧꯔꯝꯕꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯗꯔ ꯑꯅꯧꯕꯁꯨ ꯍꯪꯕ ꯇ꯭ꯔꯦꯠ ꯇꯧꯕꯗ ꯋꯤꯟ ꯔꯦꯠ ꯀꯌꯥꯝ ꯂꯩ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯤ ꯀꯥꯏꯁꯨ ꯋꯥꯈꯜꯗ 80% 90% ꯋꯤꯟ ꯔꯦꯠ ꯂꯩꯇꯥꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯤ ꯀꯥꯏꯅ ꯈꯟꯅꯩꯌꯦꯕ ꯑꯗꯨꯗ ꯂꯩꯇꯦ ꯋꯤꯟ ꯔꯦꯠꯇ ꯈꯛꯇꯪ ꯂꯩꯇꯦ ꯔꯤꯛꯁ ꯇꯨ ꯔꯤꯋꯥꯔꯗꯇꯁꯨ ꯂꯩ ꯑꯗꯨꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯁꯦ ꯍꯧꯔꯛꯀꯦ ꯑꯩꯒꯤ ꯋꯤꯟ ꯔꯦꯠ ꯑꯩꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯋꯤꯟ ꯔꯦꯠꯁꯦ 50% ꯈꯛ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯇꯥꯔꯗꯤ ꯑꯩ ꯋꯤꯟ ꯔꯦꯠ 70% 80% ꯀꯩꯗ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩ 30%ꯒ ꯍꯥꯏꯔꯛꯀꯅꯤ 40%ꯒ ꯍꯥꯏꯔꯛꯀꯅꯤ ꯈꯔ ꯁꯨꯝ ꯍꯩꯅꯕ ꯁꯨꯝ ꯇꯝꯕꯤꯔꯣ ꯋꯤꯟ ꯔꯦꯠꯁꯦ ꯑꯩ ꯀꯌా ꯀꯟꯅ ꯐꯣꯀꯁ ꯄꯤꯗꯦꯕ 50% ꯋꯤꯟ ꯔꯦꯠ ꯂꯩꯔꯦꯅꯈꯜꯂꯁꯦ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ 1:2 ꯄꯤꯔꯦꯅ ꯈꯜꯂꯁꯦ ꯂꯨꯄꯥ ꯃꯥꯡꯕ ꯃꯇꯝꯗ ꯂꯨꯄꯥ ꯃꯥꯡꯒꯗꯧꯕ ꯇꯣꯡꯕ ꯃꯇꯝꯗ ꯂꯨꯄꯥ 2 ꯇꯣꯡꯒꯗꯧꯕ ꯁꯤꯒꯤ ꯃꯑꯣꯡ ꯌꯥꯔꯕꯅꯤ ꯁꯤ ꯑꯣꯀꯦ ꯇꯥꯔꯕꯅꯦ ꯑꯗꯨ ꯅꯇꯨ ꯅꯆꯥ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯒꯗꯧꯅꯤ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨꯅꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯋꯤꯟ ꯔꯦꯠ 50% ꯍꯥꯏꯕꯁꯦ ꯑꯩꯅ ꯇ꯭ꯔꯦꯠ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯣꯗꯣꯏꯅꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯥꯕ ꯄꯣꯕ ꯍꯥꯏꯕꯁꯦ ꯔꯦꯟꯗꯝ ꯁꯤꯀ꯭ꯋꯦꯟꯁꯇ ꯂꯥꯛꯀꯅꯤ ꯁꯤꯅꯦꯕꯀꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯍꯥꯏꯁꯦ ꯔꯦꯟꯗꯝ ꯁꯤꯀ꯭ꯋꯦꯟꯁꯇ ꯂꯥꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯉꯁꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗꯅꯦ ꯉꯁꯤ ꯀꯥꯒꯗ꯭ꯔꯥ ꯄꯣꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯅ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯁꯤꯒꯤ ꯀꯟꯁꯦꯞꯁꯤ ꯑꯝꯇꯪ ꯈꯪꯕꯤꯌꯣ ꯀꯣ ꯉꯁꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯟ ꯗ ꯖꯣꯟ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯑꯗꯨꯗ ꯗ 5 ꯐꯟꯗꯥꯃꯦꯟꯇꯦꯜ ꯇ꯭ꯔꯨꯠꯁ ꯑꯣꯐ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯂꯣꯡ ꯇꯥꯝꯗ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯃꯦ ꯁꯤ ꯄꯣꯏꯟ ꯑꯅꯤꯁꯤꯅꯦꯀꯣ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯀꯃꯥꯏꯅ ꯈꯟꯅꯤ ꯑꯩꯁꯦ ꯑꯩꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯒꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯒꯗꯧꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯤꯛꯄ ꯅꯝꯕꯔꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯌꯥꯝ ꯅꯛꯄꯁꯤꯗꯀꯣ ꯉꯁꯤ ꯇ꯭ꯔꯦꯠ ꯇꯧꯔꯦꯅ ꯈꯜꯂꯣ ꯑꯗꯨꯒ ꯉꯁꯤ ꯄꯩꯁꯥ ꯃꯥꯡꯒꯗ꯭ꯔꯥ ꯇꯣꯡꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯄꯤꯌꯣꯔ ꯔꯦꯟꯗꯝ ꯑꯥꯎꯠꯀꯝꯁꯅꯦꯕ
ꯑꯗꯨꯕꯨ ꯂꯥꯔꯖ ꯅꯝꯕꯔꯗꯗꯤ ꯀꯩꯗꯧꯒꯦ ꯀꯥꯟꯁꯤꯗ ꯄ꯭ꯔꯤꯗꯤꯛ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯗ ꯇꯧꯔꯛꯄ ꯃꯇꯝꯗꯤ ꯀꯩꯗꯧꯕ 50% ꯋꯤꯟ ꯔꯦꯠ ꯂꯥꯛꯀꯅꯤ ꯑꯩꯅ ꯇ꯭ꯔꯦꯗ 1000 ꯑꯃ ꯇꯧꯔꯛꯄꯗ 500 ꯃꯌꯥ ꯀꯥꯔꯛꯀꯅꯤ 500 ꯃꯌꯥꯗꯤ ꯊꯣꯔꯛꯀꯅꯤ ꯑꯗꯨꯕꯨ ꯔꯤस्क ꯔꯤꯋꯥꯔꯗꯇꯨꯅ ꯌꯥꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯩꯁꯥ ꯂꯦꯝꯒꯅꯤ ꯁꯤꯒꯤ ꯀꯟꯁꯦꯞꯁꯤ ꯈꯛꯇꯪ ꯈꯪꯕꯤꯌꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯪ 70% ꯋꯤꯟ ꯔꯦꯠ ꯂꯩꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯂꯩꯔꯁꯦ ngasi nang trade tawdini 70% win labor strategy habadi haiba trade se kabagi probability yam wange 70% labor tawbudabu ngasi kagadra pogadra di haiba ngamde maramdi 30% bi marta chandana ngasi pobu sue gyan tare ko aduna ngasi poba haiba se kasu kaide masi hauna bane bas trading tawbugi sumaina khandoka taw adu koina large number da trade taw kada di probability wanguna maram oira kedawba po kabana sum yamakane 70% da naksilakane aina se gyan tamo ngambe ngamdeba si gatani khandusa aduna aina haise ngasi poba kaba je kem daga leite ko ngasi kare dana ai ngang mangi nahana mu kai ko sumaina kaba po wen chaline ada kaba kana paisa ji mu tongwe harau ji emotion de ko ade poba kana wakhan je nuai tawa je sine si tawa adu karim kana de nagoda kana bamta leite gyan taro maramdi kaino kana poba haiba poche pobu khudinge wakhan nuai tade sum bp narakane aduna trader singje heart ki laina ayamra loi nagan bani haidi emotion gi up down sum khana ka kana nuai ba mu wakhan nuai tawa duain taw ko iko aduna aina haninge si ka ba poba khot ba haiba mayam che nangonda kaisu bera lei brate ko aduna tawbudabu sigi wakhan ngasi kai ngasi poi haiba posima wakhan thadok piro ngasi kari se kedoba aigi strategy ji magi win rate ki matung ina asigi strategy je 50% win rate lei ko risk reward je 1:2 gi map pi ngasi kai dana ngasi kari se risk reward 1:2 wara fix ta pi binate ko average risk reward hai tara ada ngasi kari se tai gi nate ko 50% win rate to gi kaba timing lakpagi adugi random outcomes tuni chumni cham chamba random outcomes ne ngasi profit uris ado ngarang mange ko ngarang asigi strategy si mane sigi same strategy si dai ngarang mange ngarang mangi so atai gi nate adu so isam chamba random outcomes samane ko ngarang mang ka da lising am chani yang thai maya mange ngasi tong ka da lising taruk maya tong tawbudabu tungu matam dana ai pesa khara yam tong kasu kaide 50-50 ni ngarang ngasi yang ta ga ado ai ngarang ngasi yang gar pesa lime do nahana mu tungi ko nahana mu tung basina asigi same strategy sin nahana mu mangi ado option buy na tung ba ado na total lupa lising mari me tung gi ado high strategy de nahan je mangi da ado nahan mang basi su asi matha kem sabiru no amada pukat pe pesa tung gi wane ko asigi strategy da hara nahan mangi do ado su isam samba random outcome samne gyan tabra aduga mo nahani mamangse ai total lising ahum mangi ai thagatabni ko video phakta dana lising ahum mai je trade ani tawni ani mamangba sigi same strategy si mangi aduga atope option buying gi mangi ko nahangi mamangi wari ni ko adu taragadi kamai tawi ka sida hariba ngasi pesa tongi be strategy ngarang su mangi ngarangi mamang su mangi aduga ngasi na mu tongi gyan tabra ada aina ngarang mangi na matha kana sare khalase nahan mangse matha je kan sare khalo asi kaim kana de ko ngasi mu tung ngasi ju tung bai wakhan nuai bai kaim kan de maram di kai ko na sidi only sidi aigi 50% win rate laibu gi random da thoksara pune predict taw ngom da hayeng ka na ka ga da karo ai hai ngom na te coin toss to head thok da tail thok da exactly hai ngom re sungai hai ngom adu mai na loss oigadra win oigadra ji hai bu ngam bana te adugi masagi thoksara popone gyan tabra sigi wakhal sima lagi ba makhal darkar lai gyan ta ani ko adu ta ga di khoina emotion je trade taw matam da emotion yaru ga trade taw se karim ta kana de habigine ko sigi point si ba lai re probability ki matang si ba ha aduga mathang isina unplan ne ko ngasi video se duna thakada ta ga di myam khra na piu khra koira ga sum ngang gi bisai mathang isina war suana matam khra di dangi emotion je na mamai pahinda mamang da war suana matam khra di rule in na bo khona si habne ko ada matam khra di ko mamai pahinda bai budi trade taw budi emotion hek ho budi emotion lainu hai di ya sum laini bo ko
ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯄꯩꯁꯥꯒꯤ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯔꯨꯜꯁꯤ ꯏꯟꯕꯒꯤ ꯍꯥꯏꯔꯒꯅꯦ ꯅꯪꯒꯤ ꯅꯤꯌꯣꯝꯗꯨꯗ ꯆꯠꯂꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯥꯏꯗ ꯇꯧꯔꯝꯃꯦꯅ ꯈꯜꯂꯁꯤꯀꯣ ꯇꯥꯏꯝ ꯐ꯭ꯔꯦꯝꯒ ꯌꯦꯡꯉꯨꯔꯅꯨꯀꯣ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯅꯪ ꯁ꯭ꯇꯣꯞ ꯂꯣꯁꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯦꯅ ꯈꯜꯂꯁꯦ ꯁꯦꯝꯃꯛꯈꯤꯒꯦ ꯇꯥꯔꯒꯦꯠꯅ ꯁ꯭ꯋꯥꯏꯗꯅꯦꯅ ꯈꯜꯂꯁꯦ ꯅꯪ ꯁ꯭ꯋꯥꯏꯗꯒꯤ ꯇ꯭ꯔꯦꯠ ꯇꯧꯔꯛꯏꯅꯤꯀꯣ ꯁꯥꯡꯕꯨꯗꯤ ꯁꯥꯡꯉꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯨꯝ ꯌꯦꯡꯁꯤ ꯑꯗ ꯅꯪꯅ खनगदोइसे वारस वाना मतम खरदी नंगी इमोशन दुना ममाई पाहनगनो नंगी ममाई पाइबा हाबदी नंगी टारगेट यौद्रिङेदा स्टॉप लॉस यौद्रिङेदा कथटपा को अदगी नंग नोंगदा ट्रेड असुक तौगे हाबगी रूल अम लेरो ट्रेड असुक तौगे हाबगी नत्रगा टोटल ट्रेड से ट्रेड अमदा माई मागी स्ट्रेटेजी की मतुंग इलेको ट्रेड अंदर रिस्क याम लौनी हाबदे अदो नंगी स्ट्रेटेजी दुदा 1% खक लौबा ट्रेड ओइगदरा स्ट्रेटेजी ओइदरा 2% लौब ओइगदरा 0.5% लौब ओइगदरा अदुमा फिक्स लेतो नंग फोन ममाई इथंग्रबनी को अदगी ngasi nongda sisimbasu nangna tawriba ngasi numisida tawriba trade singsina pulap mang matamda lupa sukte na mangaloi habam ju lairo gyan dai ko adu sisi rule ne ko do kaigumba nangna rule ingam taragadi si okay tarabne rule in banga mak trisi kaino gala nangi emotion juna mamai paira khangane ko aina hasina war swada matam khadi mamai pahen gano ko habidi khudam oina habda nang sida paisa se tung khane sa target ti yowdri dana si mathang numi ki yengoro no basum साइड नंग पैसा मैम तोमने ताकि सिकि सिकि तंगाइरे अदैदा न कथलिंग मनुंग इरांग लाकने तुंगबे कहौरे गेना को दो तोबदबो मतम खरदी वारसु वान कथपिगनो नंग पैसा की खलुनो नंगी इमोशन तो कंट्रोल तौनब नंगी डिसिप्लिन लैनबैदमक्ता हाइतारे नंगी मोरल वैल्यू मा लांगनबैदमक्ता ट्रेड तौ वारसु वान मतम खरदी कपिगनो अदैदा मार्केट से पुंगरेको अदसुम नंग इमोशन लीला तौदुनेबको अदुदुगा केदोबा नंग स्टॉप लॉस सेगरे पैसा तोंबदो मांगरे सिनेबो ख्वाइदगी लाइमन गांगसे अदु मतमसिदा नंगना खंबिगदबसे मतमसिदा नंग मथा साब खोटपे मुहूर्ता सुमाय खंबियो ngasiदी आई माई पा खंबियो मरमदी कइनो गांसिदा नंग इमोशन फनेम लैजरम तारगजु तौर फनेम मनुंग लीला मैम तौ तारगजु इमोशन दुना नंग ngasi की ट्रेसिदा माई पाहे ममाई पाहनगिदे को इमोशन दो वाक ओइन तहनगिदे फंक्शन ओइन अदुगी मुहूर्ता नंगना थमीबा स्टॉप लॉस तो नियमि मतुंगिना अदा स्टॉप लॉस सेगा ट्रेड एक्सिट तौर हाइब नुमिसे नंग माई पाको नुमि अदुगा नंग सेलिब्रेट मचाम तौबे अइना इसे ज्ञान ताबा तादबा सिसिना कई मनंगना पैसा मांगो तोंगना तब नंगोना मोरल वैल्यू म डेवलप तौनबे दने सुमाइना मतम खरा ngasi मनंग माई पाएको पैसा मांग तारगसु ngasi माई पाबनी नंग नोंगदा लुपा सुक्तेन मांगलोय हाबदो मांगहंद्रबनी स्टॉप लॉस जाई तारगसु रिस्क मैनेजमेंट की रूल दुमा नंग एप्लाई तौरगा अनि रिस्क मैम लौगिदबदुना मरम ओइरगा अदगी नंगी टारगेट नत्रगा स्टॉप लॉस ngaige habado nang aduma palu thungya nangi pandum stop loss tajare ko sumaina hayengsu wara so wana ko te thong mata nang ka ja nang nangi trading system du thugai han biruno haide nangi emotion nu mamai pen gano sumaina amura anira ahumla marira mangara nang wara so wana khanga manung di emotion do lak taraga su ma function no to lakta taraga di sum kuira kuma tamda function tौद्रबा इमोशन दो मया चमथगिनी अकीबो होइगेरा ग्रीडी बो होइगेरा को अदु मतम दो मया चमथग मतम दो मसा मतुंता कानद्रे को नंग मथा फरेम सा तारगसु एग्जिट तौदोब लेत्रे नंग टारगेट तसु लेजराबनी स्टॉप लॉस पा लेजराबनी अदु तादि मथा सादो केम कानद्रे कासिदा मसा मतुं दो मया चमथगिनी अदुगा केदोगे कासिदा अफाबा हैबिट हाबसी फॉर्म तौबने नंग केनो गना ngasi nang नियम चुमना ट्रेड तौरबनी हयेंग तौरबनी हंचित तौरबनी मसेन तौरबनी नुमि खरनी नंग तौरबनी मरोइना नुमित कुन चंगी है कुन माथोइनी हैबिट अमा फॉर्म तौबसी अदुमाय था अमुक सिन नियम चुमना ट्रेड तौरबनी अदुगा था अमगी मतुंगदि कमाय तौ गना नंगोंदा हाइबो ngसाई इरांग पुरंबे इमोशन तो अदुस इरांग यारो अदुगा याम चमना न्यूट्रेन ना ट्रेड तौबो सुमाइना खोइना इमोशन जे कंट्रोल तौबो याय अदुना इमोशन कंट्रोल तौबसे तमगे है तागदी मतम खरदी पैसा की खंद तारे पैसा की खलदी सोया माई पाक पाइबसे केदोबा
ꯄꯩꯁꯥ ꯇꯣꯡꯕꯗꯣ ꯅꯠꯇꯦ, ꯃꯥꯏꯊꯤꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯃꯥꯡꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯁꯤꯁꯇꯦꯝꯗꯨꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇ꯭ꯔꯦꯠ ꯇꯧ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯜꯂꯒ ꯇ꯭ꯔꯦꯠ ꯇꯧꯕꯁꯦ ꯁꯤꯁꯦ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯁꯨꯃꯥꯏꯅ ꯈꯟꯕꯤꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ꯫ ꯉꯁꯤꯒꯤꯁꯤꯅ ꯌꯥꯝ ꯆꯝꯕ ꯀꯃꯥꯏꯅ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯁꯤꯗꯩꯁꯤꯗ ꯑꯀꯤꯕ ꯐꯤꯌꯥꯔ ꯑꯣꯐ ꯃꯤꯁꯤꯡ ꯑꯥꯎꯠ ꯀꯥꯏꯅ ꯂꯩꯔꯤ, ꯑꯗꯒꯤ ꯐꯤꯌꯥꯔ ꯑꯣꯐ ꯂꯤꯚꯤꯡ ꯃꯅꯤ ꯑꯣꯟ ꯗ ꯇꯦꯕꯜ ꯀꯥꯏꯅ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠꯁꯦ ꯇꯧꯊꯣꯛꯎꯔꯒ ꯄꯣꯖꯤꯁꯅꯦꯜ ꯇ꯭ꯔꯦꯠ ꯍꯥꯏꯇꯥꯔꯦ, ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯝꯕꯒꯤ ꯃꯈꯜ ꯃꯈꯜ ꯈꯔ ꯂꯩ꯫ ꯑꯗꯨꯗꯨꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩ ꯁꯨꯝ ꯊꯥꯖꯔꯛꯀꯦ꯫ ꯁꯤꯅ ꯌꯥꯝ ꯆꯝꯕ ꯀꯣ ꯌꯥꯝ ꯆꯝꯕ ꯑꯩꯒꯤ ꯁꯖꯦꯁꯟ ꯍꯥꯏꯇꯥꯔꯦ, ꯁꯤ ꯃꯌꯥꯝ ꯇꯧꯕꯤꯌꯨ꯫ ꯑꯩꯕꯨ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯃꯇꯥꯡꯁꯤꯃ ꯈꯪꯉꯣ ꯀꯣ, ꯀꯥꯕ ꯇꯣꯡꯕ ꯍꯥꯏꯕꯁꯤ ꯔꯦꯟꯗꯝ ꯑꯥꯎꯠꯀꯝꯁꯅꯦꯕ, ꯔꯦꯟꯗꯝꯗ ꯂꯥꯛꯄ ꯄꯣꯠꯅꯦ, ꯍꯥꯏꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯕ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯣꯡꯕ ꯑꯣꯏꯒꯗꯧꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯁꯤꯗꯤ ꯔꯦꯟꯗꯝꯅꯦ ꯍꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯩꯁꯥ ꯃꯥꯡꯒꯗꯧꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯀꯥꯟꯗꯦꯀꯣ꯫ ꯂꯥꯔꯖ ꯅꯝꯕꯔ ꯕꯦꯛ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯐꯖꯅ ꯈꯪꯒꯗꯧꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ, ꯑꯗꯨꯒ ꯂꯥꯔꯖ ꯅꯝꯕꯔꯗ ꯇ꯭ꯔꯦꯠ ꯇꯧ ꯀꯥꯟꯗ ꯑꯩ ꯄꯩꯁꯥ ꯇꯣꯡꯕ ꯑꯣꯏꯒꯗꯧꯕ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯂꯣ ꯅꯝꯕꯔꯗ ꯍꯥꯏꯇꯥꯔꯦ, ꯉꯁꯤ ꯍꯌꯦꯡꯁꯤꯗꯗꯤ ꯄꯩꯁꯥ ꯃꯥꯡꯒꯗ ꯇꯣꯡꯒꯗ ꯈꯪꯗꯦ, ꯃꯥꯡꯕꯁꯨ ꯌꯥꯏ ꯇꯣꯡꯕꯁꯨ ꯌꯥꯏ ꯀꯣ, ꯑꯗꯨꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯈꯟꯕꯤꯒꯗꯧꯕ꯫ ꯑꯗꯨꯒ ꯀꯩꯗꯧꯕ, ꯋꯥꯔ ꯃꯇꯝ ꯈꯔꯗꯤ ꯔꯨꯜ ꯏꯟꯒꯦꯅ ꯈꯟꯕꯤꯒꯗꯧꯕ꯫ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯒ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯣꯏꯗ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁ ꯑꯃ ꯄꯤꯌꯣ, ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯩꯒꯨꯝꯕ ꯔꯨꯜꯗꯣ ꯁꯨꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯣꯏꯁꯟ ꯑꯦꯔꯥꯏꯁ ꯇꯧꯅꯕ ꯆꯥꯟꯁ ꯑꯃ ꯄꯤꯌꯣ꯫ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯑꯃꯈꯛ ꯄꯤꯔꯛꯏꯅꯦꯕ, ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯐꯠꯇꯕ ꯏꯃꯣꯁꯟꯗꯨꯅ ꯃꯃꯥꯏ ꯄꯥꯏꯕ ꯃꯇꯝꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯕ, ꯅꯪꯒꯤ ꯐꯪꯁꯟꯗꯤ ꯅꯣꯡꯃꯒꯤ ꯐꯪꯁꯟꯗꯤ ꯋꯥꯔꯁꯨ ꯋꯥꯔ ꯃꯇꯝ ꯈꯔꯗꯤ ꯏꯃꯣꯁꯟꯗꯨꯅ ꯃꯃꯥꯏ ꯄꯥꯏꯍꯟꯗꯕꯤꯗ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯔꯨꯜꯗꯣ ꯑꯗꯨ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯒꯦ꯫ ꯄꯩꯁꯥ ꯇꯣꯡꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ, ꯃꯥꯡꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦ꯫ ꯃꯥꯡ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯔꯨꯜꯁꯤꯡꯗꯣ ꯃꯤꯠ ꯇꯧꯗ, ꯍꯥꯏꯗꯤ ꯔꯨꯜꯁꯤꯡꯗꯣ ꯏꯟꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯗꯨꯅ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯆꯤꯡꯉꯕꯅꯦ ꯀꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥ ꯇꯣꯡ ꯇꯥꯔꯒꯁꯨ ꯔꯨꯜꯗꯣ ꯊꯨꯒꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯥꯏꯊꯤꯕꯅꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯇꯝ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯏꯃꯣꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯏ꯫ ꯁꯤꯃꯛꯅꯤ ꯑꯩꯅꯁꯨ ꯇꯧꯔꯤꯁꯦ꯫ ꯑꯩ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯁꯤ ꯄꯩꯁꯥ ꯃꯥꯡꯕ ꯇꯣꯡꯕꯀꯣ, ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯁꯨ ꯇ꯭ꯔꯦꯠ ꯇꯧꯏꯀꯣ, ꯑꯁꯤ ꯑꯦꯀꯥꯎꯟꯁꯤꯅ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯀꯦꯅ ꯇꯧꯕꯅꯤ꯫ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕ ꯇꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯅꯤꯌꯣꯝꯗꯣ ꯑꯩ ꯅꯣꯡꯃꯇ ꯌꯥꯎꯔꯤ ꯄꯩꯁꯥꯁꯦ ꯂꯣꯏꯅꯗꯤ ꯑꯩꯅ ꯃꯌꯥꯝꯗꯗꯤ ꯁꯨꯝ ꯇꯥꯛꯄ, ꯏꯃꯣꯁꯟ ꯇꯧꯕ ꯏꯁꯥꯅ ꯏꯃꯣꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯀꯥꯟꯗꯦꯕ, ꯑꯩꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯇꯧꯕꯅꯦ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯇꯤꯡ ꯇꯧꯕ ꯅꯠꯇꯦ, ꯑꯃ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯅ ꯁꯨꯝ ꯔꯣꯗ ꯉꯥꯡꯈꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯤꯗ ꯁꯣꯏꯈꯤꯕ, ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫